ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯈꯟꯗꯣꯛꯄꯁꯦ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯀꯩꯒꯨꯝꯕ ꯈꯟꯗꯣꯛꯍꯧꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯖꯒꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯁꯤꯡꯁꯤ ꯃꯁꯤ ꯏꯔꯥꯡ ꯀꯔꯤꯒꯨꯝꯕ ꯈ꯭ꯔꯥꯏꯁꯤꯁ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯃꯄꯤ ꯃꯄꯥꯅꯦ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯃꯁꯤꯝꯇꯪꯒ ꯊꯝꯕꯤꯔꯝꯃꯨ ꯃꯁꯤ ꯀꯩꯅꯣꯅꯤ ꯂꯣꯏꯅꯃꯛ ꯋꯥꯃꯤꯟꯅꯒꯗꯣꯏꯅꯤ ꯑꯗꯨꯒ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯤꯗꯦꯟ ꯋꯥꯊꯣꯛ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯦꯡꯕꯗ ꯀꯩꯅꯣ ꯕꯦꯁ ꯇꯧꯗꯕ ꯀꯩꯅꯣꯃ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞ ꯂꯥꯛꯇꯣꯏꯅꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯣꯏꯔꯤ ꯅꯥꯎꯈꯣꯝ ꯇꯥꯗꯕ ꯃꯃꯥ ꯂꯩꯕꯥꯛꯅꯤ ꯈꯪꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯂꯥꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯁꯤꯡ ꯍꯦꯟꯒ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤꯅ ꯃꯦꯖꯣꯔꯤटी ꯀꯦꯔꯤꯁ ꯗ ꯚꯣꯠ ꯍꯥꯏꯔꯀꯥꯟꯗ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡꯒꯤ ꯀꯩꯅꯣꯁꯦ ꯃꯈꯣꯏꯅ ꯂꯧꯔꯛꯀꯗꯣꯏꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯐꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯂꯧꯔꯛꯑꯔꯣꯏꯗꯅ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯐꯨꯔꯨꯞ 53 ꯅꯤꯄꯥꯟ ꯍꯤꯡꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯒꯗꯕꯅꯤ ꯀꯥꯏꯁꯤ ꯈꯜꯂꯔꯣꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯥꯟꯒꯗꯧꯅꯤ ꯀꯥꯏꯅ ꯉꯁꯥꯏꯒꯤ ꯂꯥꯏꯛ ꯏꯖꯔꯥꯏꯜꯅ ꯒꯖꯥꯗ ꯀꯩꯗ ꯁꯨꯝ ꯇꯞ ꯇꯞꯅ ꯇꯧꯔꯒ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯈꯔꯗꯨ ꯅꯠꯇꯕꯤꯗ ꯃꯥꯒꯤ ꯑꯦꯛꯁꯄꯥꯟꯁꯅꯤꯖꯝ ꯑꯃ ꯇꯧꯔꯛꯏꯗꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯌꯥꯎꯁꯜꯂꯒ ꯚꯣꯠ ꯇꯧꯔꯒ ꯃꯈꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯍꯦꯟꯅ ꯀꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯄꯣꯠꯇꯨ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯌꯣꯠꯁꯜꯂꯛꯑꯀꯥꯟꯗ ꯑꯇꯣꯞꯄ ꯏꯟꯗꯤꯖꯤꯅꯁ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯩꯅꯣꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯆꯈꯥꯏꯈꯤꯗꯣꯏꯅꯦꯕ ꯃꯥꯡꯍꯟꯈꯤꯗꯣꯏꯅꯦꯕ ꯑꯩ ꯆꯥꯔ ꯃꯥꯡꯍꯟꯒꯗꯣꯏꯅꯦꯕ ꯑꯗꯨꯃꯛꯀꯤ ꯀꯩꯅꯣꯗꯨꯅꯦꯕ ꯑꯩꯈꯣꯏꯗ ꯂꯥꯛꯇꯣꯏꯁꯦ ꯁꯤ ꯃꯌꯥꯝꯁꯤꯅ ꯁꯣꯛꯍꯟꯒꯗꯣꯏꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯂꯤꯗꯔꯁꯤꯡꯁꯨ ꯀ꯭ꯌꯥꯎ ꯁꯣꯛꯂꯛꯑꯅꯤꯀꯣ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣꯅꯤ ꯍꯤꯡꯗ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡ ꯚꯥꯏꯑꯣꯂꯦꯟꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯅꯤ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯚꯤꯛꯇꯤꯝꯗꯨꯗꯤ ꯁꯤꯚꯤꯂꯤꯌꯥꯟꯁꯨ ꯑꯣꯏꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯨ ꯑꯣꯏꯅꯤ ꯑꯗꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯏꯁꯨꯒꯤ ꯏꯟꯁꯤꯗꯦꯟꯁ ꯇꯧꯔꯤꯕ ꯃꯥꯒꯤ ꯏꯟꯇꯦꯟꯁꯤꯇꯤ ꯃꯣꯗ ꯑꯣꯐ ꯑꯗꯒꯤ ꯀꯩꯅꯣ ꯏꯚꯦꯟꯁ ꯀꯣ ꯃꯥꯒꯤ ꯑꯦꯛꯇꯤꯚ ꯀꯩꯅꯣ ꯃꯌꯥꯝꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯚꯤꯛꯇꯤꯝ ꯑꯣꯏꯕꯤꯅꯩꯅꯤ ꯁꯨꯏꯁꯥꯏꯗꯦꯟ ꯄꯣꯠ ꯑꯃꯅꯤ ꯃꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯗꯤꯜ ꯇꯧꯍꯧꯗꯧꯕꯅꯤ ꯃꯥꯂꯦꯝꯒꯤ ꯀꯝꯄ꯭ꯂꯤꯠ ꯔꯤꯖꯣꯂꯨꯁꯟꯁꯀꯤ ꯑꯣꯏꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯩꯔꯤ ꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯃꯅꯤꯄꯨꯔ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯅꯈ꯭ꯔꯦ ꯀꯔꯝꯕ ꯂꯩꯕꯥꯛꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯄꯣꯂꯤꯁꯤ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯣꯔꯦꯅꯔ ꯏꯁꯨꯁ ꯀꯌా ꯑꯃ ꯀꯩꯅꯣ ꯃꯣꯏ ꯗꯤꯜ ꯇꯧꯏ ꯑꯦꯟ ꯗꯦꯟ ꯃꯈꯣꯏ ꯃꯥꯏꯒ꯭ꯔꯦꯁꯟ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯏ ꯑꯗꯒꯤ ꯏꯃꯤꯒ꯭ꯔꯦꯟ ꯏꯁꯨꯁ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯏ ꯗꯤꯇꯦꯛꯁꯟ ꯗꯤꯄꯣꯔꯇꯦꯁꯟ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯂꯥꯏꯛ ꯋꯥꯏꯁ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ SIR ꯑꯁꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯀꯨꯞꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯌꯦꯡꯕ ꯗꯦꯟ ꯑꯗꯨꯒ ꯁꯦꯟꯁꯁꯀ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯟꯁꯁꯇꯨꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥꯁꯤꯡ ꯈꯟꯗꯣꯛꯀꯥꯟꯗ NRC ꯇꯧꯕꯅ ꯐꯩꯌꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯛꯏꯁꯦ ꯃꯥꯗꯤ ꯀꯩꯅꯣꯅꯤ ꯁꯤꯇꯤꯖꯟꯁꯤꯞ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯇꯣꯏꯅꯤꯅ NRC ꯏꯁꯇꯦꯞꯁ ꯑꯁꯥꯝꯗ ꯃꯥꯏ ꯄꯥꯛꯇꯕꯒꯤ ꯀꯩꯅꯣꯝꯈꯛ ꯃꯥꯒꯤ ꯀꯥꯟꯅꯕ ꯑꯃ ꯄꯤꯔꯒꯁꯨꯀꯣ ꯋꯥꯍꯩꯗ ꯐꯖꯔꯒꯁꯨ ꯃꯥꯒꯤ ꯄ꯭ꯔꯣꯄꯔ ꯀꯩꯅꯣ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯑꯃ ꯇꯧꯕ ꯉꯝꯗꯕꯒꯤ ꯑꯁꯥꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯤꯁꯦ ꯃꯁꯤꯗꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯀꯔꯤ ꯑꯅꯧꯕ ꯀꯩꯅꯣꯒꯤ ꯔꯦꯛꯇꯤꯐꯤꯀꯦꯁꯟ ꯑꯦꯟ ꯗꯦꯟ ꯑꯦꯃꯦꯟꯃꯦꯟ ꯀꯔꯤ ꯆꯪꯉꯤ ꯈꯣꯠꯂꯤ ꯒꯥꯏꯁꯦ ꯌꯥꯝ ꯁꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯗꯤ ꯃꯃꯥꯡꯒꯤ ꯅꯩꯅꯕꯗꯁꯨ ꯔꯥꯀꯦꯁꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯐꯨꯔꯨꯞ 53-54ꯁꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯀꯂꯦꯛꯇꯤꯞ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯐꯖꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯩꯅꯣ ꯌꯦꯡꯍꯧꯒꯗꯧꯅꯤ ꯑꯗꯨꯀꯥꯟꯗ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯟ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯃꯁꯤ ꯗꯤꯇꯦꯛꯁꯟ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯃꯤꯌꯥꯝ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯈꯤꯒꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯃꯁꯤ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗꯨ ꯑꯩꯈꯣꯏꯅ ꯌꯥꯠꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯗ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯑꯣꯐ ꯑꯣꯜ ꯁꯦꯛꯁꯟꯁ ꯑꯣꯐ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁ ꯗꯦꯟ ꯑꯦꯀꯥꯗꯃꯤꯁꯤꯌꯟꯁ ꯑꯗꯨꯒ ꯏꯚꯟ CSOs ꯑꯦꯟ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯂꯦꯛꯇꯤꯞ ꯑꯣꯏꯕ ꯔꯥꯏꯠꯁꯦ ꯃꯁꯤ ꯌꯦꯡꯍꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯂꯣꯏꯅꯃꯛ ꯚꯤꯛꯇꯤꯝ ꯑꯣꯏꯃꯤꯟꯅꯒꯅꯤꯀꯣ ꯑꯗꯨꯒ ꯐ꯭ꯌꯨꯆꯔꯁꯤꯁꯨ ꯑꯩꯈꯣꯏ ꯗꯤꯕꯂꯞꯃꯦꯟꯗ ꯌꯥꯝ ꯊꯤꯟꯊꯒꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯃꯨꯠꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯣꯏꯊꯣꯛꯇꯕ ꯅꯠꯇꯦ ꯃꯥꯂꯦꯝꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯃꯌꯥꯝ ꯃꯨꯠꯄꯒꯤ ꯋꯥꯔꯤ ꯂꯩꯔꯤꯗꯅꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯍꯧꯗꯧꯅꯤ ꯍꯥꯏꯅ ꯊꯝꯒꯦꯀꯣ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ NRCꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯃꯥꯟꯅꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯑꯣꯖꯥ ꯑꯗꯨꯒ ꯃꯊꯪꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯦꯠꯂꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯩꯈꯣꯏꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯦꯟꯁꯟ ꯑꯃ ꯄꯨꯈꯠꯇꯨꯅ ꯑꯩꯈꯣꯏ ꯄꯥꯔꯂꯥꯃꯦꯟꯗ ꯑꯩꯈꯣꯏ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯉꯁꯤ ꯀꯨꯏꯗꯅ ꯑꯣꯖꯥ ꯃꯁꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯃꯇꯥꯡꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯅ ꯌꯣꯜꯍꯧ ꯈꯨꯔꯧ ꯊꯥꯡꯉꯤꯕ ꯉꯥꯏꯍꯥꯛꯇ ꯂꯩꯇꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕꯁꯤ ꯑꯣꯖꯥ ꯃꯁꯤ ꯀꯔꯝꯕ ꯄꯥꯝꯗꯕ ꯀꯔꯝꯕ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯥꯃꯦꯟꯗ ꯑꯩꯈꯣꯏ ꯄꯨꯈꯠꯇꯨꯅ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯈꯪꯍꯟꯈ꯭ꯔꯦ ꯑꯣꯖꯥ ꯃꯁꯤ ꯑꯔꯣꯏꯕꯗ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ
Rakesur ngangkhoi samban haibase akhoi gi kanaba kanadaba mayama leiribani kana manipur dadi masigi tangai phadabasu leiribani maramdi apalamdagi kana Myanmar Bangladesh somdagi ka henna mitom miran cha changjalakpadagi oire tholoi bangasi demographic imbalance ko akhoi je thoktana ka akhoi indigenous populations mayam ma minority tarapagi yawi panadaga lakwa ka pamyam se masin akhoi si issues ne aduga even kharo matung German wall among thugai dana tawrkana unification ga lai dana ko sigma mayam singsigi apabata sikupna yenga kanda akoina yam ningthijana administer tawraga di ban samban si leitrabogda kaisu kaidabani adu manipur di samban se am daka leire maramdi ka henna mastigi mito miran cha changsala kana nga sidi akoida unrest kya usnti gi kari thokani khangdaba ngarana thoiba kholiba ko issues mayam thokanda akoida awa mayam ma thengnabi keno si leire aduga anyway tawni haigraga di ningthijana tawgadabani adiga maraksida akuna su adum thamba yawi samansi khawa matamda yamna kana section na yangudawni maramdi koi environment impact assessment haiba tare adugi lei adigi then akoida leijariba indomema hotspot region gi agai animal corridors kana leiri yangogopi national park asi ban khajing gidori bara khajang gara matungda nakan nakan gi sing akoi jangan jingda faunariba upal wapal gi magi akan species mayam adagi sanga gi changthok chasin communication mayam jin thingi matam da koi da kari masigi negative impact chauna lagi dori bini ko sigma mayam si yengho godo ba kamayam lai anyway amo saman sigi damakta aina sum ubada 1643 km sorangani akoi saman ka khaga dori bese sigi damakta akoi gi around 31,000 crore je or government of India na masi kaithok ka lai grabani leidana ali tarakadi masi ningthijana paikhatpa ma changi aduga then sai honorable MP naga thamibdo masai gi disturbances sabase disturbance mamangi akoi nei nabadu su yawgrabani disturbance masi adum thenaga dawni problems and prospects challenges mayam se but now madu amicable solutions mayam yamna timely tackle tawdabani high business singmani hariba madu da yawriba communities mayam akoi si nakan nakan gi countries singida leiba makoi gi oiba ama leijai madu khajang gi taragadi hariba population mayam do kana tawni khoni ga haiba wari duni ko alu taragadi kari kari policy tawrakanda kano kari tawdagi khadabadi ade magi border ma laigedabani tawdadi populations nakan nakan da leibidugi cultural relations kari laigedagi gaidu di akoi yengadawni like akoi pan movement gumbagi kano jangchal agadi ade na manipur pan movement ai di akoi ju mate ju mamala tari adagi Bangladesh tari adagi kasar silchar kan loi tari me am punjan jaragi ai di yade dana ko sigum ori da tabakse tawgumjina akoi ma do jasna jawai kari nganna piram me mayam akoi scholar jing janari aduga kari hujiksu mu kuki jin kangu jing sina asonda leiba kuki sona leiba kuki mayam punjan la kan da leiba semni ga haiba asonda leiba naga asonda leiba naga punjan la ga naga lim semni ga sigum ka pan movement se ori da poche sigum da yimpham oiraga border fencing yada badi yadi ko ana sigum yam se yengadawni aduna consents kana khoi state ki home leire then kana home ministry of India leire sigi then the foreign minister leire si mayam sing si yang kanda kana hariba sing honorable MP ne pukala e pose yam tuna masi kana effectively ngasai gi leiriba kana disturbance piri chi kasunati kana leiriba border da leiriba populations mayam ni kana hariba village ship sing kari jing khunja sing adu jana wari utai sadar kana mari merit di merit mayam ti yang kanda magi tohum thokpa tangai phadaba ko da akhoi gi di abu mare khaba khadaba du yan maru gi akhoi gi di mito miran cha sangjala ka manipura settlement ha tawbase ma simandi thingmo sineba sigi mechanism do aduneba border fencing do khade ade na haibagi kanu du gi wari da akhoi di leiteba tawda di akhoi di mito miran sa mayam sangjala bi check to wa beneba ke do inga moi do no ha beninda sauraba anja mari suba kanu magi force kanu da malen la ya haibani magi kanu mayam se ko ada sina border nga ngam thoi haiba wakalon sing asi thamakanda kari athu matamda kanu khoi afaba yengakanda ko kanu khoi thabak silo khakadabani aduna settlement tawgadabani irang sim tholoi doni si thai thamge ka okay am rich